ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯖꯥꯏ ꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤ ꯋꯥꯁꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯒ ꯌꯥꯏꯕꯤ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯔꯕ ꯏꯔꯤꯛꯅ ꯏꯃꯥꯏ ꯆꯣꯜꯂꯕ ꯄꯥꯠ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤ ꯄꯥꯛ ꯆꯥꯎꯕ ꯍꯦꯟꯃꯟꯕꯅ ꯃꯤꯌꯥꯝꯅ ꯁꯃꯨꯗ꯭ꯔ ꯑꯃꯒꯨꯝꯅꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯥꯏꯕꯤ ꯄꯥꯠ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯏꯊꯠ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯊꯠꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯅ ꯂꯩꯀꯪ ꯏꯊꯠ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯀꯪ ꯏꯊꯠ ꯑꯁꯤꯕꯨ ꯉꯥꯛꯁꯦꯟꯕꯤꯗꯨꯅ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯅꯤꯡꯊꯧ ꯅꯣꯡꯌꯥꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯣꯡꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯄꯣꯛꯆꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯅꯣꯡꯌꯥꯝꯕꯅ ꯂꯩꯕꯥꯛ ꯁꯥꯁꯣꯟꯗꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯍꯦꯟꯕꯗ ꯄꯤꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏ ꯕꯨꯡꯉꯣ ꯑꯍꯦꯟꯕꯗꯤ ꯃꯇꯥ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯂꯨꯞꯄ, ꯅꯨꯡꯁꯤꯕꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯃꯗꯤ ꯊꯥꯛ ꯍꯟꯊꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯃꯥꯅ ꯈꯣꯏꯗꯥꯖꯔꯨꯕ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯌꯥꯅꯅꯕ ꯑꯍꯦꯟꯕꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯈꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯦꯟꯕ ꯑꯗꯨ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯀꯪ ꯏꯊꯠ ꯊꯥꯗꯣꯛꯂꯝꯂꯒ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯪ ꯏꯊꯠꯇ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯈꯨꯜ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥꯁꯤꯡꯗꯨꯁꯨ ꯑꯍꯦꯟꯕꯒꯨꯝꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯄ, ꯅꯨꯡꯁꯤꯕꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯣꯏꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯄ ꯉꯝꯕ ꯆꯥꯗꯥ ꯅꯧꯗꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯍꯦꯟꯕꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯁꯨꯝ ꯁꯟꯗꯣꯔꯛꯄꯅ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯊꯣꯛꯄꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃꯈꯛ ꯐꯪꯖꯈꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯅꯤꯡꯊꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯍꯦꯟ ꯁꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯍꯦꯟ ꯁꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯊꯣꯏꯕꯅꯗꯤ ꯂꯩꯀꯪ ꯏꯊꯠꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯇꯣꯝꯗ ꯑꯃꯨꯛ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯥ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯑꯇꯩ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯂꯝꯁꯤꯡꯒ ꯄꯥꯛ ꯍꯦꯛ ꯅꯛꯁꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯅꯨꯡꯁꯤꯈꯨꯜ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯁꯨ ꯃꯔꯝ ꯃꯣꯛꯄꯤ ꯍꯥꯏꯕ ꯏꯟꯕꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯊꯣꯏꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨ ꯅꯨꯡꯁꯤꯈꯨꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯃꯁꯛ ꯈꯪꯅꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯗꯤ ꯅꯨꯡꯁꯤꯈꯨꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯔꯤ ꯂꯩ, ꯀꯔꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯗꯨ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯔꯤ ꯂꯝꯗꯝꯕꯨ ꯂꯩꯔꯤꯒꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯃꯤꯁꯛ ꯑꯃꯈꯛ ꯂꯥꯛꯄꯤꯔꯕꯗꯤ ꯑꯩ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯤ꯫ ꯆꯍꯤ 16-17 ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥ ꯃꯇꯣꯝꯇ ꯑꯀꯤꯕ ꯈꯔ ꯂꯩꯔꯛꯇ꯭ꯔꯤ꯫ ꯍꯟꯅ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯀꯝꯗꯧꯅ ꯆꯦꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒ ꯏꯃꯥ ꯏꯕꯦꯝꯃꯒ ꯍꯣꯔꯦꯟꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯎꯅꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯐꯝꯅꯥꯏꯕꯁꯤꯡꯒ ꯎꯅꯔꯤꯉꯩ ꯑꯩ ꯇꯨꯃꯤꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯂꯥꯟꯊꯣꯛꯂꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯔꯝ ꯃꯣꯛꯄꯤ ꯁꯥꯗꯨꯅ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨ ꯍꯣꯔꯦꯜꯗꯤ ꯇꯨꯃꯤꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫
ꯅꯨꯡꯁꯤꯈꯨꯜ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯂꯝꯗꯝ ꯏꯔꯥꯏꯈꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯗꯝ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯏꯔꯥꯏꯈꯣꯡ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯁꯅꯥ ꯂꯨꯄꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯄ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 10-20 ꯑꯁꯤꯗ ꯏꯔꯥꯏꯈꯣꯡꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯌꯦꯡ ꯇꯥꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯏꯈꯣꯡ ꯂꯝꯗꯝ ꯑꯁꯤꯁꯨ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯔꯥꯏꯈꯣꯡ ꯀꯧꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕꯒꯤ ꯃꯆꯥ ꯑꯅꯤ ꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯃꯖꯥꯏꯕꯤ ꯃꯊꯣꯏ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯁꯑꯣꯡꯗ ꯁꯥꯗꯥꯗ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥꯡ ꯑꯃꯗꯤ ꯇꯥꯒꯤ ꯃꯍꯩꯗꯁꯨ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯃꯤꯑꯣꯏ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯣꯛꯇ꯭ꯔꯤ꯫ ꯏꯔꯥꯏꯈꯣꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯀꯌꯥꯁꯨ ꯇꯝꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯇꯩ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯗꯒꯤ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯆꯂꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯑꯁꯨꯝ ꯄꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯔꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯔꯒ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ, ꯅꯪꯁꯨ ꯈꯪꯂꯤꯕ ꯑꯗꯨꯅꯤ, ꯏꯄꯥꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯔꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯜꯂꯤꯕ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯁꯤꯡꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯏꯄꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯁꯤ ꯏꯆꯥ ꯈꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯀꯔꯤ ꯀꯝꯗꯧꯅ ꯑꯩꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯖꯒꯅꯤ? ꯅꯆꯥꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒ ꯅꯪꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯃꯖꯥꯏꯕꯦꯝ ꯑꯗꯨꯒꯤ ꯎꯠꯂꯛꯄ ꯑꯎꯟꯄꯣꯠ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯤꯡꯗꯣꯛꯍꯧꯁꯤ꯫ ꯃꯗꯨ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯂꯩꯇꯦꯗꯣ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯅꯆꯥ ꯑꯩꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯋꯥꯗꯅꯕꯗꯤꯅꯦ ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯅꯆꯥ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯑꯁꯤ꯫ ꯏꯔꯥꯏꯈꯣꯡ ꯂꯝꯗꯝ ꯑꯁꯤꯗ ꯅꯠꯇꯅ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝ ꯐꯥꯎꯕꯗ ꯅꯆꯥ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯃꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯑꯎꯟꯄꯣꯠ ꯈꯔ ꯃꯤꯍꯧꯕꯒꯤꯗꯃꯛꯇ ꯃꯖꯥꯏꯕꯦꯝ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯣꯛꯅꯈꯤꯅꯤ꯫ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯍꯟꯊꯈꯤꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯃꯗꯨ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅꯃꯛꯇ ꯁꯤꯡꯗꯣꯛꯈꯤꯁꯤ꯫ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕ ꯈꯖꯤꯛ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯆꯥ, ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯒꯜ ꯎꯁꯤꯠꯇꯕ ꯁꯥꯏ꯫ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦ꯫ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯄꯤꯕ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯅꯠꯇꯦꯛꯂꯥ? ꯍꯥ? ꯑꯇꯩ ꯋꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯋꯥꯐꯝꯁꯤꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯍꯩ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯥꯊꯤ ꯆꯩꯔꯛꯂꯕ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯑꯣꯏ ꯃꯥ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ ꯑꯇꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯇꯨꯅ ꯊꯥꯡ ꯑꯃꯗꯤ ꯇꯥꯒꯤ ꯃꯍꯩ ꯆꯥꯡꯗꯝꯅꯕꯁꯤꯡꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯌꯥꯎꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯅꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯗ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯕ, ꯉꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯎꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯈꯜꯒꯤ ꯊꯕꯛ ꯀꯌꯥꯁꯨ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯅꯍꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯉꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯌꯨ ꯌꯣꯟꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯌꯨ ꯇꯣꯏꯅ ꯊꯛꯂꯦ, ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒ ꯒꯥ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯃꯁꯛꯀ ꯐꯖꯔꯦ, ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯅꯨꯄꯤꯁꯤꯡꯒ ꯄꯨꯟꯗꯨꯅꯇ ꯂꯩꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯄꯤꯒꯤ ꯑꯣꯖꯥ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯒꯤ ꯄꯥꯎꯁꯤꯡꯗꯨ ꯏꯔꯥꯏꯈꯣꯡ ꯂꯝꯗꯝ ꯌꯧꯅ ꯁꯟꯗꯣꯔꯛꯂꯦ꯫
ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕꯗ ꯁꯨꯝꯅ ꯇꯝꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯂꯤ꯫ ꯅꯨꯄꯤ ꯅꯍꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯇꯩ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯂꯔꯣꯏ꯫ ꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕꯅ ꯈꯨꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ꯫ ꯁꯤꯒꯦꯔ ꯆꯪꯒꯦꯔꯥ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇꯅꯤ꯫ ꯑꯩ ꯃꯥꯒꯤ ꯋꯥ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯀꯣꯛꯍꯦꯟꯕꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯎꯅꯔꯤꯉꯩ ꯃꯥ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯃꯁꯛ ꯎꯈꯤꯗꯅꯕ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯃꯃꯥꯏꯁꯨ ꯍꯥꯏꯔꯞ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯈꯨꯜ ꯂꯝꯗꯝꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯖꯥꯏꯕꯦꯝꯃꯅ ꯑꯁꯨꯝ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯃꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯃꯒꯅ ꯑꯆꯥꯄꯣꯠ ꯈꯔ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯂꯣꯏꯅ ꯂꯧꯖꯔꯒꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯜ ꯈꯧꯖꯥꯎꯁꯦ ꯑꯁꯤ ꯂꯧꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯑꯆꯥꯄꯣꯠ ꯈꯔꯗꯨꯒꯤ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯧꯖꯥꯎ ꯑꯗꯨ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯁꯣꯏꯅꯥꯏꯔꯕ ꯆꯥꯛꯅꯤꯕ ꯑꯃꯈꯛꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃꯅ ꯃꯥꯅ ꯁꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯨ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯔꯛꯇ ꯄꯨꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯡꯒꯜ ꯁꯣꯟꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯌꯥꯃꯨꯛ ꯋꯥꯈꯜ ꯋꯥꯏ ꯍꯥꯏꯕꯗꯨ ꯃꯥ ꯍꯧꯖꯤꯛꯇ ꯈꯪꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯁꯨ ꯅꯨꯡꯁꯤꯈꯨꯜ ꯂꯝꯗꯝ ꯌꯧꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯌꯨ ꯊꯛꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯌꯨ ꯈꯖꯤꯛ ꯊꯛꯇꯣꯛꯂꯤ꯫ ꯑꯗꯨꯒ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯑꯃꯁꯨ ꯉꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯨꯔꯕ ꯃꯇꯨꯡ ꯃꯥ ꯌꯨ ꯊꯛꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯜ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯎꯔꯦ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯃꯃꯥꯏ ꯀꯨꯞꯁꯤꯜꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛꯇ ꯌꯨ ꯉꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅ ꯀꯣꯏꯁꯤꯟꯗꯨꯅ ꯀꯔꯟ ꯇꯥꯕꯤꯔꯤꯕ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯗꯨꯗ ꯂꯩꯔꯤꯔ? ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯗ ꯀꯔꯤꯒꯤ ꯀꯔꯟ ꯇꯥꯔꯤꯅꯣ? ꯑꯁꯨꯝꯅ ꯃꯁꯥ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯎꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯑꯃ, ꯁꯤꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯅꯤꯅ ꯊꯥꯡꯇ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤꯅꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯆꯦꯜꯂꯧ ꯍꯩ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯩꯅꯣ ꯀꯣꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯉꯥꯎꯔꯛꯂꯤꯁꯤꯅ? ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯤꯗ ꯑꯁꯨꯛ ꯏꯖꯠ ꯇꯥꯅ ꯋꯥꯟꯊꯕ ꯌꯥꯔꯣꯏ꯫ ꯈꯔ ꯅꯥꯟꯕ ꯃꯐꯝ ꯑꯃꯗ ꯋꯥꯟꯊꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯆꯠꯇꯨꯅ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯇꯨꯊꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯛꯇꯝ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯋꯥꯍꯣꯡꯒꯤ ꯐꯖꯔꯕ ꯃꯁꯥ ꯑꯅꯤ ꯐꯟꯗꯣꯛꯇꯨꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄ ꯁꯛꯈꯪꯗꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯅꯨꯡꯁꯤ ꯈꯨꯜꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯋꯥꯡꯃꯗ ꯑꯩ ꯅꯪꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯒꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔ ꯂꯣꯟꯅ ꯀꯧꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯛꯄ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯇꯨꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯨꯛꯄꯁꯤꯡ ꯑꯗꯨ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯍꯦꯟꯕꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕ ꯑꯁꯣꯛꯄꯁꯤꯡꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃꯅꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯕꯨ ꯐꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯇꯣꯉꯥꯟꯅ ꯃꯤꯑꯣꯏ ꯑꯃꯁꯨ ꯊꯝꯕꯤꯔꯝꯃꯤ꯫
असुमना मजाइबे मनिंगथीना सेवा कन्मनबदगी हौजिक्ति मजाइबुंगो लमगानबा ज्ञान लागले मतम अदु खक्तदा मजाइबे मनिंगथी अदु चनिंग ताना सोर होंदोकपा ngamjarami मजाइबुंगो लमगानबना ज्ञान लागपा मिकुप्ता मादी फमुंग अमदा हिपदुन लेरमी अदुगा मसा पुंबसु असोकपगी दाफम तारमी माना फट ममाई हैरप नोंखलकपदा मसक मता ख्वाइदगी फजबी लेसाबी मचा अमखकना मंगोंदा नोफेट तौरकलिबा दुसु उरे माना अरोइबा ओइना ज्ञान मांगद्रिङै मंगोइनना उखिबा वहुंगी फजरबा मसा अनि अदुसु लेसाबी मचा असिगी मकोकता थेटबा चुरा ओइरमी मजाइबुंगो लमगानबा मपुकनिंगदा खले असुक चंखोना फजबा असुक निंगथीबा माइथों अई अमुक फावबा उखिद्रे लाइरेंबिगी मचाबु ओइरिब्रा ताइबुंग मीनबु असुक फजबा हुनब्राने तंजाददा मजाइबे मनिंगथीना हाइरक्लमी अईगी मिंग मजाइबे मनिंगथी कवि नंगना लेरिबा मफम असे नुंसिखुल हाइरिबा लमदम अदुनी अइना लमदम असिगी निंगथौ अहेनबगी मचानुपीनी ngarang sumna aibu phadraba miyoi kharadagi thawai kanbirakle madugi thagaipa phungdokpo oina somna gyan manglaba matam aduda aigi inai khara kauduna nangbu mafam asida purakpani oh nangoire majaibi maningthi haibado hoi mane ado somna kana oiri kaba aigi ming lamngan ba koi aidi atopa mafam amadagi sumkoi thorakpani नंगी हक्चांग मपुंग फाना फगजब फावबदी सना कोनुंग असिदा लेबिरो अखोइगी लमदम मदुददी सना कोनुंग मनुंगदा मितोप चंगबा यादे निंगथौगी याथंग याउद्रबदी नखोइगी सना कोनुंग सिददी मितोप चंगबा याब्रो यादे अदु ओइरबसु नसा सोक्लबा नंगबु मितोप चंगबा यादे हाइना कमदौना चक्रो तानगनी अदुगा हकना मिनुंग सिलेतबी मिसक्ति नचदे ऐसु नंगिसे अईगी सक फजबा सिदा अईबु पामबगी हारिब्रा अदुगुंबा मता नचदे ngarang aibu kanbirakpa adugi thakaipa phungdokpa oina haijabani asumna mazaibi maningthina sinduna mazaibungo lamganbabu sana konung manungda lotuna thamlami nungti numit khudingi mazaibi ma amadi magi manai amaga loinana mazaibungo lamganbagi sak saruk thinba laklami मजाइबुंगो लमगानबना सना कोनुंगदा लैबा अहानबा नोंनिनी अदुदी मा मसाना मसागी असिंगबा सक्तम कनादसु हाइदोकलमदे अदुबो मजाइबी मना नमहंग नमंग हंगलकलमी लमगानबा नंगसे अचंबा बीदी नते थांगी महै यामना है अदुगा सक्ता गुंदा अवाटपा मत लेते तसेने नंगसे कनानो अइंगोंदा सेंगना मुक्ता ताकपियो मजाइबुंगो लमगानबना खुमी अईगी मिंग लमगानबा कौवे हारिददी नंगी लेफम अमदी सिनफमसु हाइबियो अईदी इराइखोंग हारिबा मफम अदुदगी लाकपनी अइना थांग अमदी तागे महैदा हाइदिबा सिदी इराइखोंग निंथौगी अथोइबा लानमी ओइना मतम खरा लेरमी अदुगिनी असुमना मजाइबुंगो लमगानबना हाइबदा मजाइबेमा अदुनसु थाजरमी नुंति नुमित खुदिंगी मजाइबुंगोना मजाइबेमादा वारी कया सलिरमी इराइखोंग लमदमगी वारी कया अमा माना थेंगनरकपा अतै अतै लमदमसिंगी वारी अवा नुंगाइगी वारी नोकपा कप्पगी वारी खोयुमलाई अमदी हिंचाबा हिंचाबीसिंगी वारी कया सलिरमी वारी खक्ता नतना मजाइबुंगोना लम खुदिंग चटलुबदा तारकपा मफम मफम सिंगदुगी फजरबा नुंसिरबा इसै कयासु मजाइबेमगी दमक्ता सकपिरमी वारी सिंग अदु ताबदा मजाइबे मनिंगथीदी मागी निंगसिखुल वांगबदा चट्टुना मफम मफम खुदिंग येंगनिंगबसु फावरमी लमगानबगुमना महाकसु लमकोइबा मिसक अमा ओइनिंगलमी असुमना मतमदे असुम हौजिनकी मजाइबे मनिंगथीदी मागी मपांग अमा फंगजरे खनबदा अदुकी मतिक हराउरमी लमगानबना फागी तौतौदुना माबु नोखनबा अमुकसु नुसिबा वारी कया साबीबा अदुना मरम ओइरगा लमगानबगी मनाक्ता लैबा असिना मजाइबे मनिंगथीगिदी ख्वाइदगी हराउजबी नुंगाइजबी हाइबदा ओइरमी लमगानबना मंगोंदा वारी लीबगुमना मजाइबे मनिंगथीनसु माना थेंगनजबा खंगजबा उजबा अदु खक्तो वारी ओइना लिरमी अदुगा लमगानबदगिसु थांगी अमदी तागी महै खरा खजिक तमजरमी नोंमा नुमित अमनी
ꯃꯖꯥꯏꯕꯤ ꯃꯅꯤꯡ ꯊꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯨ ꯂꯝꯉꯥꯟꯕꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯑꯄꯤꯛꯄ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯛ ꯆꯝꯖꯔꯕꯤ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯖꯗꯕꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯝꯉꯥꯟꯕꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯗ꯭ꯔꯦꯗꯀꯣ ꯑꯩꯁꯦ꯫ ꯑꯁꯨꯛ ꯁꯦꯡꯂꯕꯤ, ꯑꯁꯨꯛ ꯆꯝꯂꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯛ ꯂꯣꯠꯇꯨꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯕꯤꯒꯗ꯭ꯔꯥ? ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯉꯣꯟꯗ ꯂꯤꯊꯣꯛꯂꯦ, ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯊꯣꯠꯂꯕ ꯃꯤꯡꯂꯕ ꯃꯇꯧ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯁꯨꯝꯕꯤꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ? ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯇꯁꯨ ꯅꯠꯇꯅ ꯃꯥ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯍꯟꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯗ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤ ꯑꯗꯨ ꯃꯅꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯉꯥꯟꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯝꯉꯥꯟꯕꯕꯨ ꯆꯥꯛ ꯄꯤꯖꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯝꯃꯤ꯫ ꯂꯝꯉꯥꯟꯕ, ꯉꯁꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯤꯅꯤꯡꯉꯥꯏ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ? ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯗ ꯂꯤꯈꯤꯗꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ, ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯈꯛ ꯃꯖꯥꯏꯕꯦꯝꯃꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯌꯥꯏꯌꯦ, ꯁꯛꯂꯛꯑꯣ꯫ ꯅꯪꯅ ꯁꯛꯄ ꯏꯁꯩꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯈꯣꯏꯗꯥꯖꯩ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯅ ꯃꯥꯅ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯗ ꯁꯩꯊꯥꯔꯒ ꯏꯁꯩ ꯑꯃꯈꯛ ꯁꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯖꯥꯏꯕꯦꯝꯃ ꯏꯁꯩ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯤꯜꯂꯛꯄꯗ ꯃꯥ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ꯫ ꯏꯀꯥꯏ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯏꯁꯩ ꯑꯗꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯝꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯈꯨꯗꯣꯜꯒꯤ ꯑꯣꯏꯕ ꯏꯁꯩ ꯑꯗꯨꯃꯛ ꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯑꯃꯒ ꯃꯖꯥꯏꯕꯦꯝꯃ ꯑꯃꯒꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃꯁꯨ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯗ ꯇꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯣꯡꯂꯦ ꯂꯝꯉꯥꯟꯕ꯫ ꯍꯥꯟꯅꯒꯤ ꯐꯥꯒꯤ ꯇꯧꯒꯟꯕ, ꯃꯤꯕꯨ ꯂꯛꯅꯒꯟꯕ ꯂꯝꯉꯥꯟꯕ ꯑꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯂꯝꯉꯥꯟꯕ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯒ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅ, ꯃꯖꯥꯏꯕꯦꯝꯃ, ꯃꯗꯨꯒꯤ ꯂꯝꯉꯥꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃꯅꯗꯤ ꯀꯔꯤ ꯈꯜꯂꯤ? ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯔꯤꯕꯨ ꯈꯜꯂꯨꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯥ ꯅꯠꯇꯅ ꯑꯇꯩ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯨꯜꯂꯛꯇ꯭ꯔꯤ꯫ ꯃꯥꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ, ꯃꯖꯥꯏꯕꯦꯝꯃꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯃꯀꯣꯛ ꯈꯨꯔꯨꯝꯕ ꯂꯥꯛꯍꯧꯔꯤ꯫ ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯗ꯫ ꯑꯩꯒꯤ ꯏꯋꯥ ꯇꯥꯗꯅ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅꯁꯨ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅꯁꯨ ꯋꯥꯐꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯏꯕ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯃꯖꯥꯏꯕꯦꯝꯃꯒꯤ ꯈꯪꯅ ꯆꯥꯟꯅꯕ, ꯅꯨꯡꯁꯤꯅꯕꯒ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ, ꯃꯖꯥꯏꯕꯦꯝꯃ ꯃꯁꯥꯗ ꯍꯪꯂꯛꯀꯦ ꯍꯥꯏꯅ ꯈꯨꯝꯂꯝꯕꯅꯤ ꯃꯖꯥꯏꯕꯦꯝꯃ꯫ ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯕꯁꯤꯕꯨ ꯃꯖꯥꯏꯕꯦꯝꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯝꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯗ ꯅꯅꯥꯏ ꯑꯩꯅ ꯄꯥꯎꯗꯝꯗꯣ ꯑꯗꯨꯝ ꯍꯪꯒꯠꯆꯒꯦ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃꯅ ꯂꯝꯉꯥꯟꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯃꯗꯨꯗꯅꯤ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯪꯍꯟꯗ ꯑꯩꯅ ꯂꯝꯉꯥꯟꯕꯕꯨ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯝꯉꯥꯟꯕꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯑꯩ ꯋꯥꯈꯜ ꯋꯥꯗꯕ ꯉꯝꯗꯦ꯫ ꯐꯔꯦꯁꯦ ꯃꯖꯥꯏꯕꯦꯝꯃ,
ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯞꯅ ꯈꯟꯅꯔꯁꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅꯗꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤ ꯑꯗꯨ ꯐꯤꯔꯦꯞ ꯂꯧꯐꯝ ꯈꯪꯂꯝꯗꯦ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯀꯜꯂꯦ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯃꯎ ꯐꯒꯠꯂꯛꯂꯕ ꯑꯗꯨꯗ ꯃꯥ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯃꯁꯥꯃꯛꯅꯁꯨ ꯈꯪꯖꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯤꯗꯤ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯂꯝꯉꯥꯟꯕ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯝꯃꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯤꯡꯂꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ ꯑꯩ ꯃꯥꯒꯤ ꯃꯁꯛ ꯎꯔꯒ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕ ꯍꯦꯜꯂꯛꯏ ꯃꯥ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯦ ꯏꯁꯥꯗ ꯐꯨꯟꯒꯠꯂꯛꯏ ꯑꯁꯨꯛ ꯈꯟꯕ ꯆꯩꯅꯥꯁꯦ ꯐꯥꯎꯗꯅꯕ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯔꯣꯏ ꯑꯁꯨꯝꯅ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯝꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯂꯝꯉꯥꯟꯕꯁꯨ ꯃꯁꯥ ꯐꯒꯠꯂꯛꯄꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯆꯥꯛ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯁꯨ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯂꯣꯝꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯅ ꯃꯤꯠꯃꯥꯡꯗꯒꯤ ꯅꯛꯅ ꯂꯥꯞꯈꯤꯕ ꯑꯗꯨꯗ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗ ꯂꯝꯉꯥꯟꯕꯅ ꯅꯣꯡꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯏꯆꯦ ꯁꯛꯂꯕꯤ ꯑꯩ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯪꯖꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯌꯨ ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯂꯝꯉꯥꯟꯕ ꯅꯪꯁꯦ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯈꯪꯂꯝꯈꯤꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯅꯛꯄꯗ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤ ꯅꯤꯡꯊꯧ ꯑꯍꯦꯟꯕꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯖꯥ ꯏꯕꯦꯝꯃꯗ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯔꯤ ꯀꯔꯤ ꯍꯥꯏꯕ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤ ꯍꯥꯏꯕ ꯍꯣꯏ ꯏꯅꯤꯡꯊꯧꯅꯁꯨ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯗ ꯊꯥꯖ ꯌꯣꯟꯖꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯒꯤꯔꯤ ꯇꯛꯂꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯆꯩ ꯇꯥꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯃꯥꯒꯤ ꯁꯪꯂꯦꯟꯗꯒꯤ ꯃꯄꯥ ꯊꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯑꯣ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯃꯤꯒꯤ ꯃꯃꯧ ꯑꯣꯏꯈꯤꯗꯧꯔꯕꯀꯣ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯑꯗꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯋꯥꯅ ꯁꯥꯕ ꯁꯪꯒꯣꯝ ꯆꯥ ꯃꯆꯨ ꯆꯪꯕ ꯆꯦꯕꯥꯡ ꯑꯃꯈꯛ ꯃꯅꯥꯏ ꯑꯗꯨꯗ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯁꯛꯂꯕꯤ ꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯦ ꯃꯖꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯗ ꯁꯤꯟꯅꯕꯤꯌꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯀꯜꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯈꯣ ꯂꯝꯉꯥꯟꯕ ꯃꯖꯥ ꯏꯕꯦꯝꯃꯗ ꯑꯩꯅ ꯆꯦꯄꯥꯎ ꯑꯁꯤ ꯄꯤꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯈꯣ ꯑꯩ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗ꯭ꯔꯦ ꯏꯆꯦ ꯑꯩꯅ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯅꯤꯡꯊꯧ ꯑꯍꯦꯟꯕꯅꯁꯨ ꯁꯣꯏꯗꯅ ꯆꯤꯡꯅꯈꯤꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯥꯁꯨ ꯑꯩꯁꯨ ꯆꯩꯔꯥꯛ ꯐꯝꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯑꯩ ꯊꯨꯅꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯃꯨꯛꯇꯗꯤ ꯇꯞꯊꯕꯤꯈꯣ ꯂꯝꯉꯥꯟꯕ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯁꯨ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯃꯅꯥꯏ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯆꯤꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯡꯂꯕ ꯆꯦꯛꯄꯜ ꯑꯗꯨ ꯆꯣꯡꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ
Manai adusu Mazaibungon lamnganbana piramba sepau adu paiduna Mazaibema ningthigi sanglen adonda laklami. Adubu Ningthau ahenbasu laktuna leirami. Ningthau ahenbaga Mazaibema ningthiga wari sanariba aduda manai adu sangsinba ngamda adumak leptuna leiri. Ningthau ahenbana Mazaibema ningthida haireklami. Ipagi bema nangbu pakhum amadi piro kaidauge ningthau aduna aingoda kiri takpada ipasu lepham khangdrene Pabung Ningthau masak masa khangnadaba nupa aduda nacha aibu kamdangna luhongo haibano. Haima adugidi nakhoi ani khangna halaga loiridana arapa mafamda nateda irai khong haina khangnaba lamdam adugi ningthau machani. Mazaibema ningthi mapukningda khali. Iraikong haisidi lamnganbu hoigi lamdamnidana. Ningthau ahenbana makha taraklami. Mazaibungo adugi mamingna lamnganba haina kawi hai. Mapa ningthauga kari no khara haina rubadagi iraikong lamdam thadokduna karai dano koicha chalaga lei hai. Adubu ngasi haying sidadi ma iraikong lamdamda halakadabo mali. Ningthaugi manglanda sakhina khara pirami hai. Mapa ningthaugi wahai du tabada Mazaibema ningthi thamoi ithak horaklami. Haujikti khangle makhoigi sana konung manungda mana matam sangna lotuna thamlamba misak adu atai achamba misak oiramdre. Iraikong lamdamgi Mazaibungon lamnganbu oirami. Maga luhongnaba hainariba magi mapuroiba oinanaba semsariba misak adu mana sukhoida zariba Mazaibungon lamnganbu oirami. Ai horen pakhum pirage babu. Phare. Asumna hairamlaga ningthau ahenba chatkre. Mazaibema ningthidi nofeda tawduna lehori. Maithong maka lamni haraubagi ihulna masapumba sandokle. Ngaki matung magi achandi manai adu taha changsalakduna hairami. Mazaibema adudi Mazaibema ga luhongnaba haidariba nupado Mazaibungo lamngan boire. Aikhoigi sana konungda lotana leiriba lamngan boire. Hoi mani mahaktuni se mane pirambani sise pau aduga magi manakta chatlo. Asi haiduna Mazaibema ningthida se pau adu pirami. Mazaibema chepau adu hangduna pai asumna irami. Aigi nushirabi ningthi nangonda wahai ama fauba hairamda sana konungdagi lona chenkhiba adugidamakta aibu ngakpiyuko. Haujikti aigi pongnafam lamdam oiriba mafam aduda chatduna aigi tawdraba yadraba ithau khara pangthoklugi. Nongmadi soidana ai nungshi kul kuba lamdam masida halakkini. Numit adudadi ai nangi matik charaba bora ama oina nangi mangda leplage ko. Chepau adu papa loirakpada Mazaibema ningthi adu sor tanik honjaduna sana konungi khoidagi wangba ka aduda kakhalaklami. Aduga thongnaw aduda yenglami. Matam aduda uri Mazaibungon lamnganbana nakanda thangsang ama yeplaga sagol ama tongduna labna chatkhiba adu. Mazaibema ningthi ningamda thongnaw adomda yengzahawi. Soidan lakhini thajai adubu mabu ngaibada kumja kaya changani kumon kaya hawkini kananasu haiba ngamde. Wasak lambani amuk halakhini haina wasak chetpa ningthau machani. Wasak adu soidanasu ngaklakani. Thajaba adu thamduna Mazaibema ningthinasu Mazaibungon lamnganba bungaiduna lehawi nungsi khulgi sana konung aduda.